Moirang Kendra ke Manung Chanba Kwakta Municipal Council ke Ward number 4, 5, 6 amadi Ward number 7 ke Yamna Maru Oriba Lambi Makhalekai ge Mohala Anina Koliba Kwakta Igata Lambi Haina Sukhangriba IVR Road Lambi SC Kahena Fachil Laktabana Young Kwakta Organization ke volunteer singna ahan bagi oina luna bagi pamdam da sit sengba amadi esing chaithokpagi thouram ama hariba lambi asida ngasi pangthokhre ngasi Young Kwakta Organization ke thaumi sing amadi members sing lambi asigi thongna esing puba gari sing sizinaduna esing chaithokhi loinana lambi asigi amotpa sing sit sengki amadi konkut sing men singki Young Kwakta Organization ke General Secretary Anis Ahmed Nahai ngasi ke social awareness kam Cleanliness campaign asigi maru oiba pandamdi lambi asi fibam yamna thina sokchilak pana chatpa thokpada yamna awaba oinari maru oina konkut sing nong churakpaga lekhom thokpagi awaba haujikna amuk uful waiful ka henna hoba maramna nongse silakpaga lambi asigi akoibada leiba yumsing ufulgi awaba sina ahal oinaba singda amukka henna awaba Habilu oheli amaromdana health ki issue amasu oheli lambi asida chatkani khanmana ajowa awaba ma ore lambi da gari ama thaurakpa ubada uful nemba ngairaga chatpa fibam da yaure haukiba chahi manga gi mamangda hariba lambi asi kanagumba amatana bayeng changbi dabana fibam asi yauna sokjil lakhibani maram asna lakliba February tha asi fawada mari lenaba authorities singna lambi asi sembi jagadi makhata na miyang gi mateng lawraga semjinaba firep lawragani hari Ngasisi aikoigi Kwakta Makhalekai Road koi mohala ani gi lambi phawr chaliba idiga sutaba IBR Road aiba lambi se koi organization gi mio singa madi lekai gi mio kharaga pullaga lambi sing chaithokpa sit semgi thabak akoi chathajari masigi akoi na pangthok chariba thoram sigi maroiba akoi wakhaloli lambi si uphunna chatpa ngamsalaktaba adagi nong chure laikhomna mafam marang thang chatpe ya salaktaba adagi nungsa saro uphunna nungsit matam amag lakadore awaba amgi mathakta awaba maruina aikoigi hansing namas son chatpa matamda uphun wai phunjin gi awaba sina lok thungbagi isu amang problem ngata ngai